Imes Paodam miyeng tabiri basing bu ahan magtada Binita taram nok sabagloy na kurumjari. Paodam asigi maroyo pauda Senior Citizens Day lising taram apangi thoram pangthok na kre. The future of wildlife is in our hands. Haiba theme da tharakiba Wildlife Week Celebration 2019 loisin kre. Loinana plastic na saba achoba tareng noida da kin kre. Hauzik mapungoyo Paulo Birasi. Ngasi maleng yafam kayada ahal oiraba singi numit thoram pangthok na bagum Senior Citizens Forum kaksing na sinduna ahal oiraba oirabi singda kudol pot piduna ikai khumnaba utkre. The Journey to S Equality haiba theme da kaksing district ki kaksing phausupa lekai da leiba Library and Information Center kaksing gi mipun sangda pangthokhiba thoram aduda Professor Dr. Maisnam Iboton Kwakaithel Imphal na athoiba mitung Nomai Them Nimai President Senior Citizens Forum kaksing na tharamapu oina saruk yaki. Ahal oiraba singbu masa masu oiba singnai kai khumnaba utpa nolokpa masung makhoibu luna chana ningthina seba tawbigadabani haiba wakhalonda Senior Citizens Forum kaksing na sinduna pangthokhiba tharamaduda kaksing Irengban Palen Hianglam Wobagai amasung Langmaidong da leiriba sahi maudragi mathakta leiba ahal humdra marida inapi amamam amasung lupa lising amamam kudol pot piduna ikai khumnaba utki loyana sahi marfudagi maudra phawada leiba ahal kayadasu lupa sama piduna ikai khumnaba utki Amaromda Indian Association of Geriatric Mental Health AIGMIs amadi Sharon Care SSC na NPCISE NISM ga kusamaduna Thawbal Wangbal da leiba Multipurpose Community Hall the International Day of Older Persons pangthokre. Pangthokhiba tharamaduda Deputy Commissioner Thawbal and Bandana AIGMIs ki GCM Health Subcommittee ki Chairman Dr. R.K. Lenin Singh, CMO Thawbal Dr. N. Jayanta Kumar, District Hospital Thawbal ki Medical Superintendent Dr. C.S. Memcha amadi AIGMIs ki CME Subcommittee ki Chairman Dr. Gautam Sahana athoiba mitung oina saruk yaki. Taurangi charu ama oina ahal oiraba singbu tongan ba layong sing yengthokpai camp amasu pangthokhi amadi AIGMIs ki maikaidagi ahal singda ikai khumnaba utuna kudol singsu tamki DC Thawbal and Bandana haikibada chakholakpagi matungina anoba technology kaya tholakpa amadi miyoy ayamba masa masagi ka henba mathau chillabani haiduna makhoibu pokpiba ahal laman sing mirai bibagi thodok mafam kayada thokli Masi aikoina thoktanaba honasi ahal singna aikoidagi karisu ahenba pamba nate supnagi makhoibu yengsinbiba makhoibu wari watai tawbiduna makhoigi pukning chawhonba haibasi masa masu oiriba aikoigi thaudangni haiki My family had a good because I'm more had a like the back quick city the youth or the Hamburg to a District Legal Services Imphal West under MAS LSA na punduna Working Women Forum Manipur na susinduna ngasi Manipur Press Club da Senior Citizens Day 2019 pangthokre Tharamaduda Senior Citizens Forum for Society Manipur gi Coordinator Dr. N. Narasingana haiki mi amana mana pamba lining licha sasarabasu matau karamna miyoibana losing leina hingadage haibasini miyoibana hinglige matamasida punsi nungchangna hingnaba honagadabani kunai ama leirabadi phije sakcha chana kanglon thaksi khasi leiba mathau tai pumnamasi aikoi khangna chalaba matamda lamdamasi chakhopalamda ama oirakadabani aduna ahalda naha singa sakadaba thaksi khasi thagolo adu khangnaba chatpa mathau tai Tharamaduda Manipur State Human Rights Commission ki Acting Chairperson Senior Advocate Khaide Mani Singh Manipur State Building and Others Construction Workers Welfare Board ke hanagi member amadi Working Women Forum Manipur ki President and Amusna Devina mathangsina athoiba mapu thoram mapu amadi athoiba mitungona saruk yaki Senior citizen unwavering wishes masida
ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯕꯦꯕꯥꯔ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯂꯩꯇꯕ ꯌꯥꯗꯦ ꯖꯒꯥ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯡꯉꯩ ꯑꯔꯣꯏꯕ ꯃꯃꯥ ꯃꯄꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯕ ꯀꯥꯎꯊꯣꯛꯄꯤꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯃꯇꯣꯝꯗ ꯏꯀꯥꯏꯖꯅꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯕꯨ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯂꯨꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯦꯟꯅꯅꯕꯒꯤ ꯏꯝꯄꯦꯛ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯤꯒꯗꯧꯔꯤꯕꯅꯤ District Social Welfare Technopal nasu sinuna ngasi District Headquarter Technopalda The Journey to S Equality haiba themda ahanu airabasing numit palan pangthokre Tharamaduda W Thamapati District Social Welfare Officer Technopal Chakholun Baite DI Technopal Christina Haukip Chief of Saibomna Maroiba Miyoi sing oiduna pangthokki ngasi gi Tharamaduda Technopal District adugi ahanu airaba oirabi miyoi Sam Kuntra Mangaga Puna Ahawa Thum Samina Bagaloyana District Social Welfare ki Maikai Digi Ahan Singda Asamba Kudon Pot Mamam Sutamki Mahut Minister Tia Siang Kumar Haikre Luna na Lehensi Hairabadi Miyamda Tamoy Seng Basangi Wapama Singasi Impal ki Kwaraban Kaitia Luna na Tamnabagi Social Service Pangtokpada Mahna Pongdokibani Mahna Makata na Hayang Pangtokadoriba Gandhi Zigi Sahi Samyang Kaisuba Mapok Kumonga Marilena October Anidagi Bharat ki lebak khudingda luna na laina bastagi plastic pumthing thingbagi mangoyana pangthokpani haiki mahna makha taraduna Gandhiji na pamjaramba Bharat miyambu nada yekna lehena bahonabada luna na thamba mathau tai haibasi ngasigi mirolna phidamna pham oina lopham thoi hayeng pangthokadoriba thoramasi miyamna mapung phan biu hainasu minister na appeal tauki akogi environment luna na thamba adu natana thamoi nungju luna na thamba adugi asoba timama adana mipung gudimba thamoi sengdraba luna na thamba ngamoi thamoi sengba yabsna akogi adumba Paodam nation mathama ngandina habina ba pokta adugi makasa thaboina ngasidi tungi miron singna makasa thana thamoi sengna ipa ngapada amadi thamoi sengna miyang seba tawada thamoi sengna environment luna na thambada daita sangi hada National Highway and Infrastructure Development Corporation Limited NISIDCL Branch Office Imphalna Jati ki mapa Mahatma Gandhi ki samyangkhai suba birth anniversary tharonga mari lena ngasi Thaubalda Swasta Hi Sewa Rally amadi mass awareness campaign pangthokre Tharamaduda NISIDCL headquarter ki director ANF Satyabrata Sahu Deputy Commissioner Thaubal N Bandana amadi Superintendent of Police Thaubal Dr. S Ibom Sana Thoiba Mitung Sing Oina Saruk Yaki Tharongi Sharoma Oina Plastic Sina Baleplasi Taru Tanal na Lairasi Haina Say no to plastic yes to sustainable development haiba timda Mahiroi Sing amadi Miyangi Pauzal Puba Rally ama NISIDCL headquarter ki director ANF Satyabrata Sahuna Thaubal Municipal Council ki ground dagi lamtharaduna Thaubal Mela ground phauba satki Thaubal Kaithal amadi nak yata taramba plastic ke polam sing sit sengdok pagaloyana dukan amadi pafam kyada director masa yaunu satuna miyambu plastic sinaba thingbagi matangda awareness piki loyana miyangi mipha su Mela ground community hall da pangthokki Tharamaduda DC Thaubal and Bandana District Administration Thaubal gi Maikai dagi Plastic sinadaba amadi luna laba district ama oinaba miyambu bhab tahanbagi thorang kaya paikhatli NISIDCL gi maikai dagi demand su leiraba environment pu molhanbada asoba mara ama oiba plastic ki polam singasi miyamna mafam chana thamduna free plastic oiba lamda ama ohenbada miyamna mateng pangsi Thaubal Municipal Council na plastic yumthong dagi khomdolak kadoriba campaign da mateng pangbiu haina phongdoki Dona demand putra leraba plastic ni aduda akoina mafam chana hundoktragadi mana pollution thonabagi maramama oibani aduna ai khutimakta amukhanna haidari masleida akoina thabiba koi collection point sing Thaubal Municipal Council ki office amadi PACD ki office seida akoina collection point na thamjariba seida mafam khutimaktagi plastic sing se akoi hundokada plastic se seida paisan biraga akoina mu NSIDCL na pi gi seida mayamna support tawbiu haina haibani National Institute of Electronics and Information Technology NELIT Imphalgi Kuntramathoi Suba Mapok Kumon Tharongaloyana Freshers Meet Lisingani Taramapangi Thorongasi Akam Pata Leiba NELIT da Pangthokre
Thoram aduda Indian Institute of Technology Guwahati ki Director Dr. T.G. Sitaram, Science and Technology Government of Manipur ki Director E. Ibo Chamadi, Nelit ki Executive Director T.S. Prameshwarna, President Members Singh Oina Saruk Yaki. Thoram asiga marilena Indian Institute of Technology Guwahati ki Director Professor T.G. Sitaram na hai Leibak ki khalaga thabakta achopi sakhaidana information technology ki thabak tawgadabani Saukhatpa Leibak singdadi smartphone layanaba hotnei masina Prithibi pumbada amaga communicate tawnahali Aikoi punamakna Young and New India semanaba information technology sakhahanaba hotnasi haiki The director and also all the faculty are looking back what is their contribution to the society. At the end of the day, what we have changed around us is very critical for any human being. And I was looking at the brochure. You are so far away from the mainland, but still the topics what you have looked at are very important to the whole nation of India. Whether you take cyber security, forensic security issues, DFO Sandal Forest Division Sinduna Haukiba September Kunmangadagi The Future of Wildlife is in Our Hands Haiba Timda Satharakpa Humpumari Raksuba Wildlife Week Celebration 2019 Loisinbagi Thoram Su Ngasi Indoor Stadium Sandal da Pangthokre Thoramatuda Division Forest Officer Sandal Elangbam Home Singh Range Forest Officer More and Santos Chinadam Village Sandal Gichi BD Komtu Analna Dice the Funky Range Forest Officer Sandal Sakpram Deven, Range Forest Officer Sakpi Karong, S. Sohis Kumar, Range Forest Officer Technopal A. Ranbir, Atay Staff Singh, School Kayagi Mahiroi Singh, Oza Singh, Atay Kayasu, Sarukyaki. Wildlife Week Celebration Asiga Marilayana Sandal Forest Division Sinuna Haukiba September Kunmangada, Maha Union Government Higher Secondary School Japho Chandel da Pangtokiba, Mahiroi Singh Sport Painting, Quiz, Debating, Slogan Writing Competition Singda, Makok Matang Taraba Singda Ngasi, Manayan Toki Hairi. Amaromda, Lamlaki South Sexingbu Nungsina Loinasi, Makoibu, Paba, Hatokpi, Batoklasi, Makoiga Mui Bagatana Tanaba Yadra Mari Lane, Haiba Pauzel, Puduna Ngasi, Sandelda, Mahiroi Singh, Oza Singh, Forest Department ki Mui Singh, Atay Kiana Saru Yaduna, Rally Jatkre, Sandal Forest Division Asino Zatkiba Reliadu, Division Forest Officer Sandal Gi In Sasu Puriba, Deputy Conservator of Forest Technopal Elangbam Home Singna, DFO Sandal Gi Office Tagi Lamtaraga Japho Baza Sandal Pauduna, Indoor Stadium Sandal Pauba Satki. Border Town Moregi Ward Number 9 Gi Guite Bang de Laiba Adulam Rehabilitation Center de Laiba Drug Addict Mioy Humdra Tereta More de Laiba 43 Assam Rifles na Sinduna Ngasi Pre-Medical Camp Ama Pangthokre Camp Aduda Assam Rifles ki Dr. Colonel Sandhya Ranina Anaba Singh Layeng Bakhaktana Lemna Hidalang Takya Amasu Yantoki Pre-Medical Camp Adu Adulam Rehabilitation Center na Centers de Laiba Drug Addict Kayama Anaya Yorokpadagi More de Laiba 43 Assam Rifles ta Mateng Pangbinaba Haizabadagi Assam Rifles na Kudakta Pre-Medical Camp Adu Drug Addict Kayagi Yenglaga Pangthokibani Hairi. Manipur Pradesh Congress Committee ki President Gaikhangam na Haikre BJP ki Manungda Wakal Manadaba Kaya Lainaribas na Kaithal Thorakle Manipurda Pia Lakna Mittam Pol Lakadra Haina Singnabalay Wapamasing asi Congress Bhavanda Pamising Unabada Gaikhangam na Phongdokibani Mahana Makata Aduna Congress ke MLA Singh BJP da Sanglak Kadabagi Pareng Lengduna Leire Habasi Aranbani Aikoi Masel Wakal Manana Nungsina Laiminari Miyamda Lana Uhanba Tobiganu BJP ki Manungda Lairiba Wakal Manadaba Amot Pasi Kupsilaga Miyamdagi Nathainaba Congress da Maral Pisin Biganu Sok Lisingani Kunitoi Mikalda Majority Paiduna Miyang Lenga Ama Semnaba Tamoi Sengna Nungsina Lingjan Manana Laiminari Haiki. She sandwich Tane. I put a canyon. I did not divided house. I think oil the part of Kanapum oil. Now that Hingiva the party and I'm saying vegan. I said, put a canyon. I quit my way, but said kind of say tough winner, saying that winner. I quit party, MLA sing, or MLA sings. Season never said, don't be all, must like Tiffany. I was saying. Paumising Unabada CLP leader Hanagisi Minister Oibo Bina Pondokibada Pali Balenga Asina Lo Wikai Kumnabagi Mohta Barat Sanbidan Semdok Nabahonari Congress Party attack number Rasniti Toning Day
Congress ki karakpa MLA phauba sarkar semnaba batan tausinma ngamba sangbidanbu taremnabagi phagi tahanbasi ikainingai ni Pali balenga asna miyam gi thabak ningthina tawbiduna afaba oibiyu Congress party bu nathaiduna miyam da lana uhanaba hona biganu haiki Paumi singo nabaduda Congress ke MLA singsu saru yaki hairi institution oina leiba Bharat represent to leiba Raj Bhavan se sina amuk governor sina invite to ine si constitution se sibu protect to gena laiba sina Congress tang ngarang da election haido ka bidugo minister oina wasak pare baton to si loire si kaya yang na thaksin nem no yi Kaksing Police Station gi manung chana leiba Kaksing khongnang mari phangba KMC road te leiba dukan amagi mamangda ngasi ahing nongyai matung pung 12 minute ni forum tabada sakti leiraba IED bom ma pokhai kre laibak phabadagi aso pandi yahodre bom pokhai kraba dukan plot adu pukrambam angobi mapuroiba laikhidraba pukrambam joigi yumgi maningda saba dukani dukan aduda Public Physiotherapy and Rehabilitation Center oibani loyana ka thangnabadana baragi mi thamba ka singni bom adu kanana karigidama pokhai hanbano haiba hauzik phawai oina khangalakpa leitri thaudo thokphamda numidang adumakta da Kaksing Police ki team sing sangsilaktuna yengsila matung ngasi ayuk forensic science ki miyoi sing kauduna yengsin hankre loyana thaudo adugi matangda makhatana thijinabagidama police na case amasu lokhatkre hairi amaromda bom pokhai hanbagi thawong adubu yaningda phongdoladuna leikai miyamna Kaksing khongnang mari phangba waiting setta wakai pham sathakre wakai pham aduda miyamna mirakta bom pokhai handuna micham miyamda aki tujungba pohonba yaningde micham miyam santi oina hinganbiu bom pokhai hanbagi maram miyamda khanganbiu haibana singba thaba pleka singsinaki loyana wakai pham aduda saruk yarambi nupi amana phongdorakpada kanana karigidamak nupi ngata leijaba yum asida aki akhang pibiribano miyam leiba phamda asigumba thawong chathaba si yaningde matungda yumlakta asigumba thawong asi chathabiganu haiki kanana kari marami na magta yung pariyang sana leiba yumlakta bom thambasi to biganu akoy misam magta leijabani isam nupi magta leiba akoy yung sila saina aki akhanglaan kasi akoy pazag ni magaydagi yan minanungaiti adana matungda mo kana asigumba chituan biganu haina ano bigunda haijani Manipuri lol Bangladesh ta leiriba angang sing pre-primary dagina class 3 phawbada tambagi ayaba pibinaba Bangladesh government ta haijakibadu mari lenaba department na kumjale singani kunma thoigi anoba sasandagi Manipuri lol asi yaholagani haibagi thajaba leire amadi hiram asigi matangda thabakta onthokpada Manipur lengana Bangladesh government ta aiba zerol thaduna Manipuri longi damak thodang kharadang lahoningi haina All Bangladesh Manipuri Primary Teachers Association ki General Secretary na ngasi Indo-Bangla Friendship Tour gi khongloi singbu okpagi thoramada ningthaujam santana phongdokibani santana makhatana haikibada Bangladesh government class 4 gi thakta tamliba Bangladesh and Global Studies haibalairik asida mamangda Manipuri longi oiba chapter ama yaurami adubu kumjali singin tarahumdoi dagi chapter sida Manipuri longi mahota Bisnu Priya lol oina hapsiduna Manipuri lol ni haina claim tawribasi yabangam loi asengba aikhoigi Manipuri lol oina tambigadabani haiki thoramaduda Patriotic Writers for Manipur ki President ya school khwairakpam senior educationist Haurokcham Nobin Chan amadi Manipuri Cultural Complex Bangladesh ki Cultural Secretary Ibungo Hal Siamlan amadi Ipak Tour and Travel Agency ki Managing Director Rakesh Naurem Su Yaki Lamyan ba hijam irabot ki chang kulumdoi suba mapok kumonga marilena ngasi Hairok Part 2 gi mapang kudimakta mahusagi saktang kanballo MSKL Hairok amadi Hairok Gram Panchayat ki nominee TS Premjika punna khusamnaduna Hairok Part 2 gi lambi gi nak yat animakta ujara thaba mamangda thakiba ujara sing mapung marai phanba makhong sombiba ising chaibiba makhongdagi napi sengdokpa amadi mafang khudingmakta amod akai sengdokpa sakhaiduna taramba single use plastic na singba khonggatuna akoibe phibam lu nana leinaba hawa nungsit sengnaba social service amasu pangthokre
ngasi Jiribam gi manung chana leiriba Lalpani Government High School LGISS Jiribam da District Water and Sanitation Committee Jiribam na sinduna 11 September dagi hauraduna pangthokna lakpagi saroma oina mass awareness program on single use plastic management da yumpham oiduna sosta hi seba thoram pangthokre amadi rally ama susatkre thoram aduda PICD Jiribam division gi EE Ice Bhushan AE K Somojit Singh AE Y Devan amadi MD Mazibur Headmaster LGIS School na President member sing oina dice da phangki Iram Damastagi Sahenbi Nupi Mangana IY India Beauty Pageant Tongan ba category anigi title Manga Laurakle Ngasi Manipur Press Club ta BK Event and Entertainment amadi IY India anina sinuna pangthokiba press conference amada IY India Beauty Pageant ki National Director Bhome Chan Khabana hai tongan ba title lauroklaba queen singadudi Mistress Best Smile IY India 2019 gi amadi first runners up Mistress IY India 2019 Victoria Okram Miss Best Work IY India 2019 Sutarabi second runners up Miss IY India 2019 Tarabi Jessica Laishram Mistress Photogenic IY India 2019 Tarabi Brand Ambassador IY India 2019 Hari Priya Tongbram Miss Best Smile IY India 2019 Mercy Kuraijam amasung Miss Fitness IY India 2019 Serisma Laima Pokpamni Hainasu Pongdoki. Moi hana do chali mafam do direct changaga manung do lai riba cancer patient kudimak unaraga the most of the cancer patient will unaraga lakpam nam so these are the first things aduga then again akoi hantak chahi gi oina causes sama lai that is breast cancer and cervical cancers sida akoina prevention kamai tawgani moi kamaina khanghogani kamaina secure haidi na adana ba kamaina dugum da prevention tawgani haidana adugi matang da oina main importance piraga hantaki chahi gi oina 2019 gi oina motive che breast cancer and cervical cancers prevention da oina Sizinaba loredna hundoklaba plastic na saba charkha tareng Uttar Pradesh ki Noida da ngasi khinbagi thoram pangthokre KG lising amanga satruk yankhei lumbai India ki khwaidagi chawba tareng adu khinbagi thoramda Union Minister Smriti Irani Gautam Nagar ki MP Mahesh Sharma Noida ki MLA Pankaj Singh amasung Noida Authority CEO Ritu Maheshwari na sing bamioi singna saruk yaki tareng adu Mahamaya flyover manaki sector Mogdra Marida khinki Mahatma Gandhi ki Manglan Swadesi kudam oiriba tareng adu fit tara mariga fit kun pak saubani Minister Irani na haikibada sauraba tareng adu mafam adubu phajahan batantana plastic free campaign gi su sakta ama oiri Bengal amasung BJP ani asi wakhalonda manade haibesi aranbani BJP oirakiba janasangha gi ideologue hodokiba Shyama Prasad Mukherjee Bengal dagini wafamasi BJP chief Amit Shah na Kolkata da haikibani state ki lengak sukli pairiba Trinamool Congress bu huladuna Amit Shah na wafamasi haikibani BJP bu outsider party ni haihanaba Trinamool Congress na honari Bengal punama Pakistan da tinsillagadabadagi Shyama Prasad na ani thona khaidokibani mahaki ihona West Bengal asi India da punkibani Article song humdra lauthokna Jammu and Kashmir bu India ki saruk amani haiba utpana PM Modi gi Shyama Prasad ta ikai khumnaba ulibani haiki Jammu and Kashmir bu special status pidanaba lauthoke music manungda Shyama Prasad su amani magna puthokiba slogan ek desh mein do vidhan do nishan do pradhan nahi chalega haibadi leba amada law court ani prime minister ani amasung leba ki kudam ani leiba yaroi haibasini Hauzeroibada Maroyapa Amukana Tamzari Senior Citizens Day listening Tarama Pangi Thoram Pangthoknakre The future of wildlife is in our hands. Have a team that Sarakiba Wildlife Week Celebration 2019 Loisin Kre Loinana Plastic Saba Asoba Tareng Noida the Kin Kre Ngasigidi Paodam Pizza Ba Matanga Solution Zare Miang Tabiri Basimbo Kurunzari